नुंसीरबे इचलिनाउसिंग ngasi khoina punna khangminnagdoriba asi Huzur sallallahu alaihi wasallam ki badwani Hazrat Ka'b bin Uzran hai nongma Huzur sallallahu alaihi wasallam na haidok pirame mimbar gi manakta changsilaku aikhoi mimbar gi manakta changsilamme Allah gi Rasul sallallahu alaihi wasallam na mimbar gi ahan ba thakte hek ka khatbaga Amin haibirame Ani suba thak ka khatpadasu amuk ahanna Amin haibirame Aduga ahum suba thak ka khatpadasu Amin haibirame Adugi matungda bayan tawba loiraduna mimbardagi kumtharakpada Aikhoina hangatchai He Allah gi Rasul Ngasi aikhoina mahusa amukta takhidribau Wafam ama taba fangliba asibu karino Allah ki Rasul sallallahu alaihi wasallam na khumbirake aina mimbar gi ahan ba thak ka khatpada Hazrat Jibril alaihi salam aigi inakar laki amasung mahak na hai Ramzan thabu fanglaga magi guna singbu kok han haudriba miyoi sing adugi mathakta Allah gi sap phanghan bisan maduda aina amin haibani ani suba thak ka khatpada Hazrat Jibril alaihi salam na hai naha ki minglen bu taraga naha ki nathakta darut sondriba miyoi sing adugi mathakta Allah gi sap phanghan bisanu masjidasu aina amin haiki aduga ahum suba thak ka khatlakpada mahak na hai kanagumbagi mama natraga mapa natraga animak solba matam phawbada fangnaraga Makhoigi seba tawhawdaduna jannat fanghawdraba miyoising adugi mathakta Allah Ta'ala gi sap phanghan bisanu madudasu aina amin haikhibani Hadis asida Hazrat Jibril alaihi salam na badwa ahum tawri loina na Huzur sallallahu alaihi wasallam nasu badwa khuding makta amin haibiri Ahan badaw mating magun chawraba farista Hazrat Jibril alaihi salam gi badwa asi achamba natte soidana kabul tawbiragadabani Allah na mahaki ngamkhai leitaba thawzal na aikhoibu asigumba khudong thiningai oiraba badwa ahum asidagi kanbibu oisanu natrabadi tak tumlagani haiba asidaw kari amuk chingnaribage Matik magun chelaba Ramzan tha asiba fanglaga tawfam thokpa amal sing adu thadoklaga guna tawduna leliba miyoi sing adugi guna kokpina naba atopa matam ama amuk lakhi gadra makhoi sing adu tak tumduna manglagani haiba asidaw kari amuk chingnari guna kokpina ba lambi di Ramzan Sharif ki roza henba tarawih sonba amasung Hau kraba guna singdagi toba istighfar tawba asini Ani subadaw maraibak thiraba miyoi haibadi Huzur sallallahu alaihi wasallam gi minglen taraga darut thadriba misak aduni Alim singi matta Huzur sallallahu alaihi wasallam gi minglen hek tabaga darut sonba si wazibni Hadis karadaw Haikriba asumna tawdaw miyoi singbu maraibak thiraba amadi khwaidagi likpa miyoi ni hairi asiguma miyoi sing asibu jannat fanglaroidaba jahannam da taragadaba amadi Huzur sallallahu alaihi wasallam gi athoiba maithong uraroidaba miyoi sing ni hairi kupna thijinba alim singna asigumba hadis sing asigi arthada khar khajik komthok hallabasu Rasulullah gi minglen taraga darut sondriba miyoi singadu thangai sengna maraibak thirabani haiba asimadi inkar tawba yararoi maramdi ummat aikhoida toliba Huzur sallallahu alaihi wasallam gi tawbi malsing adu aikhoina iduna natraga bayan tawduna loiba nairaroi Huzur sallallahu alaihi wasallam na ummat asigi mathakta Thabiram liba tawbi malasi thangai sengna yamna wangi maram aduna darut pu thawsada duna
सोंद्रिबा मियोइसिंगिदमक्ता पीबीरिबा वार्निंग असि मतिक चारबनी नाकल अमरोमदा दरुत सोनबा असिगी महई ngamkhai leitana chawi karigisu chawroidage maramdi hadista laki kanagumbana huzur sallallahu alaihi wasallam gi mathakta darut amuk khaktang tharabadi Allah na magi mathakta rahmat tara thabi loina na farista sing na su magi damakta dua tawbi mahaki damak guna sing kok thokbi darja wangkhat hanbi uhud ching muk chawba neki pibi amasung kayamat ki numitta huzur sallallahu alaihi wasallam na mahakbu safat tawbi gani asida natana Allah gi thawzal fang hanbi gani Allah gi asawbadagi lapthok hanbi gani kayamat ki awabadagi kanbi gani dunya da leiringai da jannat magi leifam uhanbi gani asina chingba kayagi wada tawbiri masigi summathakta darut sonbana chinjaki awatpa amadi lairaba kok hanbi gani amasung Allah gi rasul gi darbar da hena naksin hanbi gani asina chingba haraw paujel kayamuk laikre alim sing na hairi punsida darut amuktang sonba asi farazni aduga huzur sallallahu alaihi wasallam gi minglen taba khudingda darut sonba asi wajibni aduba kharnadi mustahabni hairi ahum subada maraibak thiraba miyoi adudi mama natraga mapa animak solba matam adu fawbada makhoi gi seba tawduna pelhallam laga jannat fangnaba hotna hodraba misak aduni alim singna takpiri sariyat na yaba thabak khuding makta mama mapagi yathang ingadabani makhoi gi bebahar kaiba thabak tawroidabani amasung makhoi da nolukkadabani mama mapa aduna musrik oiraba fawbadasu makhoi da akanba wahayi wata sizinnaroidabani amadi makhoi gi maming pallaga kawroidabani aduga thabak thoram khuding makta makhoi gi mathak thongna wa ngangloidabani afaba thabak tawnabagi hukum piba amasung fattaba thabak singdagi thingba matamda athotpa wahi sizinnagadabani karigumba makhoina yadrabasu makhoida adum namak afaba lamchat chatkadabani amasung makhoigi damakta hidayat ki dua tawgadabani wafam khuding makta makhoibu ikai khumnagadabani hadis amad laki jannat changnanaba khwaidagi faba thongdi mapani nahakna pamlabadi thong adu sena zaro pamdraga manghanjaro sahabi amana huzur sallallahu alaihi wasallam da hangatchai ima ipage hak karino huzur sallallahu alaihi wasallam na pawkhum pikhi makhoi ani adu nahaki jannat ni natraga jahannam ni haibadi makhoi na yabirabadi nahak jannat fangani adugi yabidrabadi jahannam da tagani hadis amada asumna laki mama mapagi yathang inba machana mama mapabu nungsina amuktang yengbada Allah na yabiraba haz amagi sawaf fanghanbigani atopa hadis amada laki sirkagi guna natana atai guna khudimak Allah na chanbirabadi kokthok pigani adum oinamak mama mapana haibe indrabasing adudi dunya dagi hauna aja phangani sahabi amana huzur sallallahu alaihi wasallam da hangatchai he Allah gi rasul ai jihad chatke haina khalli maduda huzur sallallahu alaihi wasallam na hangi nahaki nama leiribra mahakna khummi leiri Allah gi rasul sallallahu alaihi wasallam na haibiki namagi seba taw nangi jannat namagi khuyad leibani hadis amadlaki napana yarabadi Allah na su yarabani aduga mahakna yabidrabadi Allah na su yabidrabani kana gumana thawsadaduna mama mapagi tawfam thokpa seba taw hudringai do sikhrabadi sariyat madugi mahut sinba yaba
अतोप थबक अमत लैत्रे खल्लोइदबनी मसिगिदमक शरीयतना लंबी ताकपीरी मदुदी सीख्रब ममा मपागिदमक दुआ अमसुंग इस्तिगफार यामना तौरबदी मचा अदु हाइबि इल्लब मचासिंगी मरक्त चलहनबिगनी अतोप हदीस अमद लाकी मपा सीख्रब मतुंगदो ख्वाइदगी हेना फब ख्वाइदगी हेना सेवा तौबदो मतिक चाब मिसक्ति मपान तिन्नरंब मरुप मपांगसिंग लूना चाना तौरिब अदुनी नुंगसिरबे चिलिनाउसिंग ngasigi디 asi fawtang khangminarasi Allah amasung mahaki nungsib rasul sallallahu alaihi wasallam gi apambado punsi asilen naba kanna hotnaminasi